ngasi numida waram fongi ba pandam pausi digi marui ba paukra Sambit patra Imphal amuk laktun en biren speaker yaun MLA sing amamam ta una ba hokri BJP amadi party siga satminari ba wakhalon manaba political party singi MLA sing punsinduna lengak semna ba thorang tawre heba pau phangbari ki MLA singi wakhalon khangdokna ba amadi poram yatna ba Manipur ki political gi mari makhong munna khanglaba Lok Sabha ki MP su oiriba BJP ki North East Incharge Sambit patra ngasi ayu pung 9 makhairum tarakpada Indigo flight Imphal thunakri Hanagi Chief Minister N Beren Speaker Saitrapata amadi Yumnam Khemsan unakhibugaluyana ngasi nungthil Hotel Imphal tuan ba MLA taraga mathukisu amamamta oin unakri Maang Imphal ki Bir Tikendrazit Airport thunglabada BJP Manipur Pradesh ki General Secretary K Sharat Kumar yauna party ki official singna harau tiam okhi Sambit patra ki Manipur khongsat asina state asigi hausu oiriba political gi sarangna basida asauba ahongba ama laktuna popular government ama laklaba yai haina panhari lusingba khanma ngamdabana maram oiraga state asida President rule thamlakpa tha ahum phajilakpa galunina BJP amadi party asiga satminari bu wakhalon manaba political party singi MLA sing punsinduna anaupu lusingba makhanduna lengak semna bu wakhalon sungsinarakhibadu mai paklaba yana leide haina thajanari amaromda tuan ba maram piraduna Delhi yaun India gi ata state singda lainarakhiba MLA sing Imphal da hannarakre ngasi nungthil Hotel Imphal du Sambit patra na BJP MLA yauna tuan MLA taraga matu amamam tu oina unaki masigi mamangda Sambit patra ga hanagi Minister N Beren Yumnam Khemsan amadi Manipur Legislative Assembly gi Speaker Thoksom Saitrabata makhoi gi yum singda satun unaki N Beren Khemsan amadi Saitrabata unakibadada kari wafam khanakibagi haiba sapsana khamamdri tungda ngasi nungthil pung 5 ga makhai tabadagi BJP gi MLA yauna tuan ba MLA taraga mathoi ga Sambit patra ga tuan unaki MLA singadudi Langthabal Kendra gi MLA Karam Syam Pasoi Kendra gi MLA Sapam Kunjakeshwar Kombi Kendra gi MLA S Prem Chandra Khurai Kendra gi MLA L Susindro Singai Kendra gi MLA Kasim Basum Tamai AC gi MLA Awangbu Nyumai Phunyang AC gi MLA Laisio Kaising Mau AC gi MLA S Dikho Andro Kendra gi MLA T Syam Kumar Lamlai Kendra gi MLA Kes Ibom Samadi Nungba AC gi MLA Dingang Nungamani Sambit patra unaruraga thulakpa MLA singi manungda Andro Kendra gi MLA T Syam Kumar na paumi sing unaba madhai BJP MLA singi manungda ani thokpa lekti Manipur lengak soidana lakani hausuk laidiba Manipur gi irang asi lushinduna hana gumtang du laitaba hanjilangnaba matamda lengak pu soidana lakani lengak su soidana lakani state asida PR lakhrabasu national highway mapung phana hangdok ngamdaba yauna Manipur mapung phan ingta pahanjilakpa ngamdabana miyamgi lengak laknabagi mami uri Mana makatan hai Sambit patra unaba du mahaki maikedi gi India si democracy satpa laiba ama oibana mipung kudimak free movement gi right laifam thui loinana miyamna khanba mihut singi lengak su thampam thui haina takslamki nakala maromda Dr. Sambit patra na Imphal International Airport ti hek thunglabaga ayuk pung 10 makhairom tabada helicopter chuchampur tan masakhi maki chuchampur khongsat adugi manungsana MLA bungjagin balti unakhi unabadur MLA LM khokti sargyakhi tungna chuchampur leiriba Kuki CSO singa close door unaduna wari sanakhi maru oina mitai CSO singa madi Kuki CSO singa anirak supoina santi gi wari sananaba baton torambaye ma ngasi nungthil chuchampur gi Imphal halaktuna hayeng phawba Imphal leikani Ningsing bayabadi mamang thagi kunga mapanda wangsing tentha kendra gi MLA paunam brozina lusingduna MLA kunga mathoina lainga ama siamna ba khuyek piba sirolama India gi Prime Minister Narendra Modi amadi Union Home Minister Amit Shah pishinki ba lekhrabani madugi matungda Manipur Legislative Assembly gi Speaker T Saitravatana numit kharani gi mamangda Manipur gi Governor Ajay Kumar Balagu unaduna watana ki basu lekhrabani Chief Minister Oiramba N Berena CM Pham thadokraba matung lusingba ama khanba ngamdabana maram oiraga President rule lairibi state asida BJP amari satminariba party sing yauna MLA kunga mathuina khuyek pisin ke badu wangjing ten thagi MLA paunam brozen oripoki MLA KS Ragomani thanga gi TS Robindro hianglam gi Dr Y Radesham Ziribam gi Asabudin Tamenglong gi Zanghemlun apamai Hairoki TS Radesham Kaisam Thongi L Nisikanta Lamsangi S Rajen Wangoi gi KS Loken
Karonggi Je Komoso Khetrigao Sheikh Nurul Hassan Meang Impal Ke Robindro Singjamai Wai Kemsan Wangkai gi TS Arun Kumar Phungyer gi Kelai Shio Thangmai Ban gi KS Joy Kisan Nauria Pakhang Lakpu gi SKB Mao gi Losi Dikho amadi Urkhul gi Ramoi Bane Hedi Prime Minister amadi Union Home Minister da MLA kunga mathoina khuyek piduna pisin ki basiro ladura sahi asigi February 13 digi center lengana Manipur PR thamna khibadu Manipur gi miyamna karigumba thausil khara center lengana tawrakani haibigi asara taram oki adubo PR thamna ko tha ahum phajil agraba phawb state asida ing tappa amadi mahusagi punsi hanjalak podri maram aduna lamdam asigi miyamna irang asi amuhanna tawrakadra haibigi singnaba lairi masigi mathakta tuan masi SO singna PR gi mayokta phongna lawba horokli makhoina state amadi popular government ama siamna demand tawri amade PR thamli basigi texak laingak party be MLA singna pugodaban haina miyam amadi CSO singna taksin balairi oirakliba phiba masida popular government ama siamna state asida ingtapa amadi tangdo leitaba purakpa ngane maram adun state asida popular government ama siamna ba sentana packet pam thokpa thabak sing packet pi hoina su pankhibani atopa paw madana Sentana lengak semlaktrabasu MLA sing punsinduna thasita lengak semna bokhotnaragani Laurembam Rameswar Sentana lengak semlaktaba tarabasu wakhalon manab MLA sing punsinduna thasigi manung lengak semna ba governor da claim tawnaba sem sari haina Kairao Assembly constituency ki MLA Laurembam Rameswar na phongdokri haribu wapam singa si Kairao kendra gi manung sanba kyamgai khoirom laikai Kiamgai dispensary later amadi Kiamgai MLA kaida nauna saba maira sang sangabi thoram na phongdokibani mangna makha taraduna state asida president rule thamlakpa tha ahum phajilakpa galoina Manipur da mapung pha phalenga ama thambiyu haibisi miyamgi kholaw khakta natana mute singi su kholaw ni oirakliba phiba masida athubuda popular government ama semlakadra haibigi thajabale aduba laibak thibidi state asigi BJP gi MLA singi marakta group khaidokna duna punsinba yadana leiba sina lengak semangam dabani Manipur miyam gi awab uduna magi nungaina da pakya leirabasu thadokna tuna amatoina punsinduna lengak seminasi Tungi amadi Manipur gi khanduna amatoina punsinduna miyam gi lenga ama seminasi handa ikui kuidringa gi mamangda MLA kunga mathoina khuyek biduna Prime Minister Narendra Modi amadi Union Home Minister asirol pisin ki balaidi mapung phaba lenga ama semada tangai fadana MLA kunthra mathok tari adubo hausuk phawbada MLA kunga homdoi punsinduna laidi What howri be MLA taret amasu wari sanari atuba matamda MLA sing punsinduna lengak semna bokonari karigoma sentana government semnaktaba tarabasu satliba me tha sigi manungda state asigi governor da claim tawnaba ahing nungthil naidana sem sari haikhiba garunina Kiamgai khulgi akoibada sangbalakadaba lambi thunga amadi sako thaurangi matangda wafam kya thamki Amaromda Manipur thunglakhiba BJP North East in charge Dr. Sambit patra gi khongsadasina state national highway singna satoksin tawba yadana lairibasi yahanana bokhotnaragani haibigi saungna thajabale hainasu MLA Rameswar makhataki Nakalamaromda Peace and Integrity Committee Kiamgai Pik ki convener Singa kham Megasendra na phongdokora Kashmir gi Pahalgam gi terror attack ki matung India lengana Pakistani amadi Bangladesh sing khandoktuna takpokhinabigi paikhalakliba khongthang asida Manipura terror attack sa thariba illegal immigrants sing asibusu yauna taktopiyo India lengana mite amadi Kuki ani gi maraktu wari sanana ba silibasida NRC da yawba cut off year gi matung ina Kuki CSO sing da yawribi illegal immigrants sing asida phokigadaban haba wafam sa phongdokhi ari Nungairaba pauzalama NEET aspirants gi puduna laksari Bio 360 NEET Success Center gi NEET 2026 ki Biology Foundation regular course admission May gi date manga dagi thab hauzare May gi tang kun ga 2025 ni thukwa numitagina class hauzarakani Limited Sydney ahanba lakpa satra taraga manga special offers pizagani facilities khara palabada regular test series amasu mock test series printed NCERT based study materials hena nungariba man affordable fee oijabaga loinana installment 60 da pibigi khudong sabu pizari akupa marul gidama akhogi contact number 8575587677 natragana akhogi address Hodam Lairak opposite Kaisampat oil pump the lakpiduna akupa marul khangbibi yagani